Mayam taram nokchari ngasidi malemgi oiba pauda short update amatang khangminasi madudi Pakistan gi tamthiraba secret agency ni hainariba ISI gi cell Bangladesh ki konung Dhaka da hangdokrai masina India gi oinadi amchauna kudong tiningai oirkadauri masi matangda details oina khangminasi Pakistan gi tamthiraba secret agency ISI gi cell hadima gi office Bangladesh ki konung Dhaka da hangdokiba sina India gi oinadi kudong tiningai oirekre haina expert kaya amana phongdongnaragli panbayabadi handak Pakistan gi Field Marshal Asim Munir gi anisuba general su oiriba Pakistan gi Joint Chief of Staff Committee gi Chairman su oiriba General Sahir Samsad Mirza Bangladesh ta numit marini gi lakhiba khongchat adugi manung chana ISI gi cell hangdokpada hauzik Bangladesh ki interim government asigi chief oiriba Muhammad Yunus Khan na ayaba sipi khibani hari Pakistan gi ISI haibadi Inter Services Intelligence hariba secret agency asi matam pumbada India gi mayokta thabak tawduna lakhibani India da terrorist ki chatharakhiba attack ya da agency asina ayamba sillang khiba ngaktani hari asigumba makalgi secret agency ama India gi yumlo na balebak Bangladesh ta maru hulakhiba asina India gi oinadi aduki matik chauna ayat apan tholagani haibi hariba Pakistan gi ISI gi secret agency ngasi Bangladesh ta hanadagi leitabadi natte tawtabu hauzik oigadariba sigumna cell na chingba hanglaga operator mamakti natte secret oina loan athumna leramba khaktani adu haujikti legal oina leigadarabani makoida operate tawda hena khudong chagadoribani India na hanadagi ISI bu India gi awangno poklamdamda leriba insurgent group sing asida support tawi habagi maral siduna laglibani aduna ISI gi cell Bangladesh ta hanglak paibasi India gi oina yamna kok saba ma oigadori News 18 की रिपोर्ट अमगी मतुंगिना बांग्लादेश की सेक्रेट एजेंसी नेशनल सिक्योरिटी इंटेलिजेंस NSI अमदी मकोइगी मिलिट्री सेक्रेट एजेंसी DGFI गा पाकिस्तान की मिलिट्री ऑफिशियल सिंग अदुगा लेबा अनिगी सेक्रेट एजेंसी सिंग असी पुन्ना थबक तौमिननबगी मतांग दा वारी सादना यानबसी पुरक्रे हारी नाकलमरोम दा हंदक अफगानिस्तान की तालिबान ना पाकिस्तान दा लांदारखिबदु इंडिया की पाउतांग मतुंगिना हाइदी इंडिया ना प्लान तौरगा चथा लखिबनी हाइना पाकिस्तान की डिफेंस Minister Khwaja Asifna India da chauna maral sir krari panbayabadi handak Turkey amadi Qatar na Afghanistan amadi Pakistan ani gi marakta sokna ribalan khamnab gi namakta wadi sanan khibadu mai pak khidabadagi kham thengna sawraba Pakistan na India da onsindana chiglak khibani hari loinana karigumba makhata na Taliban na Pakistan da landarakpa taragadi tumina khak leiroi haina su phongdokra hari Masigi makata pauda Trump na South Korea de hek yobaga North Korea na missile test tawkre hari America gi President Donald Trump na South Korea de hek yobaga North Korea na yalmatik mayai leraba missile ama test tawkre hari Korean Central News Agency KCNA na phongdorokpagi matungina North Korea da mai panga test tawkiba missile adu nuclear warhead pubangamba matik mayai leraba cruise missile amani hari Nakalamaromda America gi President Donald Trump amadi South Korea gi luchingba singa unakibadu America amadi South Korea leba ani marakta defense kilamda punna thabak tawminanabagi matangda khana khibaga loinana North Korea na chatharakpa aranba thong singi mayokta punna thengnaminanabagi matangda su khana ki hari Trump amadi North Korea gi Supreme Leader Kim ga unabagi paudi leite hari wafam khara si thamjaraga ngasigidi malemgi short news update asi matang si loisinjage sidagidi malemgi maruoiba interesting news singi asigumba short news ki video nungti gi oina upload tawna bahona jari mayamasu support tawina ba no lukchari